ATFAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯌꯧꯕꯤꯔꯛꯈꯤꯕꯁꯦ ꯃꯁꯤ ꯊꯃꯣꯏꯗ ꯌꯥꯝ ꯄꯦꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯝ ꯐꯕ ꯔꯤꯖꯜꯠ ꯑꯃ ꯁꯣꯏꯗꯅ ꯄꯨꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯇꯔꯥꯝꯅ ꯂꯣꯏꯅꯅ ꯊꯃꯣꯏꯗꯒꯤ ꯑꯄꯦꯟꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ not only in our state international figure ꯑꯣꯏꯔꯕ ꯑꯗꯨꯒ ꯀꯌꯥꯅꯁꯨ ꯃꯁꯛ ꯈꯪꯅꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯟꯅꯕ ꯃꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯂꯤꯕ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗ ꯂꯤꯠꯅ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯤꯄꯜꯁꯤꯡ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯒ ꯂꯥꯛꯄꯤꯔꯤꯕ ISLꯗ ꯍꯧꯖꯤꯛ ꯁꯥꯟꯅꯕꯤꯔꯤꯕ not only in ISL ꯏꯟꯗꯤꯌꯟ ꯇꯤꯝꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯅ ꯇꯁꯦꯡꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯏ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯗ ꯑꯩ 2-0-0ꯗ ꯇꯧꯅꯕ ꯑꯩꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯅꯦꯕ ꯃꯅꯨꯡꯗ ꯀꯟꯚꯔꯁꯦꯁꯟ ꯇꯧꯔꯒ ꯂꯥꯟꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯤꯅꯤꯠ 5-10 ꯄꯤꯛꯈꯠꯂꯒ ꯃꯤꯅꯤꯠ 10 ꯆꯪꯗꯈꯤꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯑꯩꯒꯤ ꯈꯟꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯤ ISL ꯇꯤꯝꯁꯤ ꯂꯣꯏꯅꯃꯛ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯕꯤꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯌꯥꯝ ꯆꯥꯎꯕ ꯐꯨꯠꯕꯣꯜꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯕꯤꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯗꯦꯁꯟꯕꯨꯁꯨ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ATFAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯌꯥꯝ ꯁꯣꯛꯊꯅ ꯂꯩꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯐꯕ ꯄ꯭ꯂꯦꯌꯔ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯥꯡꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯐꯨꯔꯨꯞꯆꯥꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯕ ꯉꯝꯍꯟꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ATFAꯁꯦ ꯐꯨꯠꯕꯣꯜꯕꯨ ꯄꯥꯝꯖꯕ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯕꯨꯁꯨ ꯍꯦꯟꯅ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯅꯅꯕ ꯈꯟꯖꯕ ꯃꯪꯂꯥꯟ ꯃꯥꯡꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯔꯒ ꯍꯥꯏꯔꯤꯕ ATFAꯁꯤ ꯂꯤꯡꯈꯠꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯈꯔ ꯁꯤꯡꯒꯠꯆꯕꯗꯨꯅ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ ꯀꯥꯎꯔꯦ ꯑꯗꯒꯤ ꯁꯦꯅꯤꯌꯔ ꯇꯤꯝ ꯁꯦꯝꯅꯅꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯧꯔꯦ ꯃꯗꯨꯅ ꯑꯩꯈꯣꯏꯅ ISLꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯒ ꯀꯣꯟꯇꯦꯛ ꯇꯧꯅꯔꯒ ꯁꯥꯟꯅꯒꯗꯧꯔꯤꯕꯁꯦ ꯃꯁꯤꯗ ꯌꯥꯝ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯃꯁꯤꯗ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯨ ꯃꯈꯣꯏꯅ ꯇꯝꯖꯔꯨꯕ ꯃꯈꯣꯏꯅ ꯈꯪꯖꯕ ꯅꯣꯂꯦꯖꯁꯤ ꯁꯤꯌꯔ ꯇꯧꯅꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅꯅꯕ ꯑꯗꯒꯤ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯄꯥꯝꯖꯕ ꯑꯥꯏꯗꯜꯁꯤꯡ ꯊꯦꯡꯅꯔꯒ ꯁꯥꯟꯅꯕꯒꯤ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯑꯗꯒꯤ ꯁꯥꯟꯅꯕ ꯍꯥꯏꯁꯤꯃꯛꯇꯕꯨ ꯏꯁꯥꯅ ꯊꯃꯣꯏꯗꯒꯤ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯗ꯭ꯔꯒꯗꯤ मधु यारोबनिना मखोदे हेन सानहनिंगनबा अमदि होटहनिंगनबा अदगी मखोइना यौइबा लेवल से यौनबा होटबदा अखोइना ATFA ना खुद पार खरदन सिंगना ससबा अदु खतनि अखोइगे अदुना अखोइगे प्रोजेक्ट से उजु स्टिल अना मसा ने सेम अराउंड 100 स्टूडेंट ने अखोइना nearly reaching up to 100 regular मोज बोर्डिंग में थम्पीरी अदगी मखोइदु यंगजनबीरी स्कूलिंग तौबीरी अदुम से कोइना बोलना फाइनेंशियल प्रॉब्लम लेबिने इसा ने मनजबा मसी कोच हेड कोच ने लेबिबा इनाउ कोइले मसागी लेजबा प्रॉपर्टी वो खन थेदो थेजिन तौलगा नासिंगी ट्रांसपोर्टेशन की कई ने हम तौली मसी एकोइ अदु तौले हैबने जुजिकी या इनिशियल लो स्टेज ददी एकोइ ने मनजबा contribution तौलगा जुजिक रन तौजरी अदुगा एकोइ फी की केनोसिसु यानेम अमासिंग सियमगे हाइबी वाखलोंद लेबा अदुगा चटकलोबा लाकबा मतमदि यारिगै पोटेंशियल लेबा अनांसिंसिदि एकोइ गारि मखै एकोइ वाखलोंद एकोइ लोड हाइबा असेंबा एकोइ मनजबा ओगा मखोइदि केंत थोतना सेंदिबगी मंगलान मंगजरि मदु ओइनबा होनबदा एकोइ नसिजिति एकोइ फुटबॉल मैच एग्जीबिशन फुटबॉल मैच सिंगल मफम से हिस्टोरिकल मनपुरी तक थाना यादव कांजीम मफम से प्रेसिडेंस पीजर सिटी केस सिसिमी तौबदा सिसिमी तौबदा सानबो सानबदी येंगगा फंगबगी जिंगमंद याम नुसिबा मेमोरी खर रिकॉल तौबनी खली अदुगा अइना हाजिनबसी मसुजिकी मीडिया की कमसिसु यामबनिना यारिबो कई मीडिया चिल्ड्रनसदा रिक्वेस्ट तौजरगा हारिबा मेसेजसिदा पब्लिक सिंसे एवेयर ओइबिरगा हारिबा मेसेज करी सिल्लिबनो अदुगा अखोइना होनजरिबो से करी ATFA की होगलपै स्टेट चिंदा होय मीना अमा हाइनिंगबा अदगी तवनिंगबा मैं हारिबा सजेशन कोनजरी तवनिंगदा मैं सुरगन सजेशन कोनजरी मदुपुर मको सेल्टो सेल्जिन हातो पासिंग तवनबगी नदा लोनबगी नदा यारि मकै फुटबॉल को पामजबा
ꯐꯨꯠꯕꯣꯜꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯍꯧꯒꯠꯂꯛꯀꯗꯧꯔꯤꯕ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯃꯪꯂꯥꯟ ꯆꯥꯎꯅ ꯃꯥꯡꯖꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ATFA ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯗ ꯊꯥꯖꯕ ꯊꯝꯕꯤꯔꯒ ꯑꯉꯥꯡꯕꯨ ꯁꯦꯝꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯅꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯆꯪꯂꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯃꯦꯟꯈꯠꯄ ꯉꯝꯅꯅꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯕꯨꯁꯨ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯑꯗꯨꯒ ATFAꯕꯨꯁꯨ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯕ ꯂꯣꯏꯅꯅ ISL ꯁꯥꯟꯅꯔꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯏꯁꯥꯒꯤ ꯀꯤꯕꯥ ꯍꯤꯗꯥꯛ ꯀꯜꯂꯕ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ATFAꯒꯤ ꯏꯆꯤꯜ ꯏꯅꯥꯎꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯍꯧꯒꯠꯂꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡꯕꯨ inspiration pꯤꯕꯤꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯕ ꯄꯤꯕꯤꯅꯕ ꯄꯥꯡꯊꯣꯛꯆꯕ ꯑꯗꯨꯒ ꯃꯦꯠꯁꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯒ ꯍꯦꯟꯅ ꯃꯔꯤꯛ ꯆꯨꯝꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯗꯨꯒ ꯀꯩꯅꯣꯗ ꯍꯦꯟꯅ ꯈꯪꯕꯤꯒꯗꯧꯕ ꯃꯑꯣꯡꯗ ꯕ꯭ꯔꯤꯐꯂꯤ ꯏꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯕꯤꯁꯟ ꯃꯦꯠꯁ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯅꯕ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁꯁꯤ ꯄꯥꯡꯊꯣꯛꯆꯕ ꯊꯥꯖꯩ